ꯈꯦꯆꯤꯒꯤꯁꯤꯅ ꯑꯗꯨꯗꯤ ꯋꯥꯠꯂꯤꯕ ꯀꯩ ꯍꯥꯞꯇ ꯋꯥꯠꯂꯤꯒꯦ ꯊꯨꯝꯗꯤ ꯃꯩꯗꯤ ꯍꯥꯞꯄꯒ ꯃꯔꯣꯏꯁꯤꯒ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯍꯥꯎꯇꯕꯅꯤ ꯑꯐꯨꯠꯄ ꯃꯅꯝ ꯅꯝꯕꯅꯦ ꯍꯥꯏ ꯃꯌꯥꯝ ꯂꯟꯆ ꯑꯃ ꯑꯣꯏꯅ ꯇꯧꯖꯔꯦ ꯀꯩꯅꯣ ꯏꯃꯥꯟꯅꯕꯤ ꯂꯥꯛꯑꯦ ꯃꯣꯏ ꯃꯅꯥꯎꯄꯤꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯦ ꯈꯦꯆ꯭ꯔꯤꯅꯦ ꯆꯤꯛꯀꯟꯅꯦ ꯎꯠꯆꯔꯛꯑꯒꯦ ꯀꯩꯀꯩ ꯊꯣꯡꯉꯦꯗꯣ ꯑꯩꯈꯣꯏꯁꯦ ꯕ꯭ꯂꯣꯛꯁꯦ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯑꯅꯧꯕ ꯁꯤꯐ ꯇꯧꯕꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯁꯦꯇꯜ ꯇꯧꯕ ꯍꯣꯠꯅꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯊꯥꯒꯠꯆꯔꯛꯑꯒꯦ ꯍꯥꯏꯔꯣ ꯈꯤꯇꯪ ꯌꯦꯡꯕꯤꯔꯣ ꯎꯠꯂꯛꯑꯒꯦ ꯀꯩꯅꯣ ꯎꯠꯆꯔꯛꯑꯒꯦ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯈꯦꯆ꯭ꯔꯤꯅꯦ ꯑꯗꯒꯤꯗꯤ ꯁꯤꯅ ꯆꯤꯛꯀꯟ ꯉꯧꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯦ ꯍꯥꯏꯕꯗꯤ ꯁꯨꯝ ꯆꯥꯅꯤꯡꯉꯦꯅꯀꯣ ꯑꯗꯩ ꯁꯤ ꯂꯩꯔꯦ ꯎꯇꯤ ꯊꯣꯡꯕ ꯑꯗꯒꯤ ꯁꯤꯅ ꯕꯗꯥꯝꯒ ꯈꯥꯃꯦꯟꯒ ꯉꯧꯕ ꯀꯥꯡꯍꯧ ꯃꯊꯪ ꯃꯊꯪ ꯌꯦꯡꯕꯤꯌꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ ꯈꯔ ꯁꯝꯖꯜꯂꯒꯦ ꯁꯨꯁꯃꯥ ꯅꯪ ꯌꯥꯝ ꯐꯖꯔꯦ ꯄꯥꯏꯅꯦꯀꯣ ꯕꯗꯥꯝ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯅꯨꯡꯁꯤꯠꯁꯨ ꯀꯥꯕꯅꯦ ꯑꯩ ꯕꯗꯥꯝ ꯆꯥꯃꯟꯗꯅ ꯄꯨꯛ ꯌꯦꯡ ꯈꯠꯂꯤ ꯀꯩꯅꯣ ꯕꯗꯥꯝꯁꯦ ꯄꯥꯝꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯌꯥꯝꯗꯤ ꯂꯥꯞꯄꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯟꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤꯅꯤ 이만아비네 수스마 맞아 뱅글로르 거기 미나고 이타이나 콜레스 타미나고 ꯋꯥ ꯇꯧꯗꯤ ꯃꯥꯅ ꯄꯣꯊꯔꯁꯤꯀꯣ ꯌꯥꯝ ꯂꯩꯍꯧꯔꯤ ꯌꯥꯝ ꯍꯥꯎꯔꯦ ꯎꯇꯤꯁꯤꯅ ꯀꯅꯥꯅ ꯊꯣꯡꯉꯤ ꯁꯨꯃꯥꯏꯅꯔ ꯃꯤ ꯑꯍꯨꯝꯅ ꯊꯣꯡꯉꯤ ꯑꯩꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯆꯦꯟꯕ ꯃꯕꯥꯅꯤꯅ ꯑꯌꯥꯝꯕ ꯊꯣꯡꯕꯅꯦ ꯑꯩ ꯁꯣꯏꯁꯤꯅ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯀꯔꯝꯕ ꯀꯩꯅꯣꯒꯤꯗ ꯏꯖꯤꯄꯨꯔꯥꯒꯤꯗ ꯍꯣꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯦ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯇꯧꯊꯣꯛꯑꯦ ꯑꯦꯗꯚꯥꯟꯁꯇ ꯄꯤꯀꯜꯗꯨꯒ ꯇꯧꯔꯝꯕꯗ ꯑꯃꯨꯛ ꯀꯩ ꯍꯥꯎꯕꯅꯦ ꯍꯥ ꯔꯥꯏꯗꯣ ꯈꯪꯗ꯭ꯔꯦ chicken piece focus ꯇꯧꯕꯤꯒꯦ ꯈ꯭ꯋꯥꯏ ꯌꯥꯎꯅꯤꯡꯗꯕ ꯃꯤꯗ ꯐꯣꯀꯁꯁꯨ ꯇꯧꯕꯤꯗ ꯂꯩꯔꯦ ꯉꯥꯏ ꯄꯨꯈꯝꯗ
ꯄ꯭ꯂꯦꯠꯇꯣ ꯂꯧꯗ꯭ꯔꯕ ꯀꯩꯅꯣꯗꯤ ꯃꯥꯏ ꯎꯠꯂꯝꯃꯦ ꯊꯥꯒꯠꯂꯒ ꯈꯥꯡꯗꯗꯤ ꯉꯁꯥꯏ ꯎꯠꯈ꯭ꯔꯕꯅꯤ ꯎꯠꯈ꯭ꯔꯕ? ꯎꯝ ꯁꯨꯃꯥꯏꯅꯒ ꯊꯝꯖꯤꯜꯂꯒ ꯎꯠꯄꯗꯣ ꯅꯪ ꯎꯇꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯈꯔ ꯋꯥꯠꯂꯦ ꯎꯇꯤꯔꯣ ꯁꯣꯗꯥ ꯕꯥꯏꯀꯞ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯅꯪ ꯇꯝꯇꯛ ꯆꯠꯄꯗꯣ ꯍꯋꯥꯏꯗꯤ ꯈꯤꯇꯪ ꯃꯨꯟꯕ ꯋꯥꯠꯄꯩ ꯇꯥꯏꯞ ꯇꯧꯕ ꯑꯧ ꯐꯦꯟ ꯊꯥꯏꯔꯥ ꯊꯥꯏ $4:45 ꯂꯥꯛꯅꯤ ꯑꯗꯨ ꯌꯥꯔꯅꯤꯗ ꯆꯥꯔꯅꯤ ꯌꯥꯝ ꯁ꯭ꯋꯤꯠ ꯑꯣꯏ ꯃꯥꯅ ꯉꯟꯈꯠꯄꯗꯤ ꯌꯥꯕ ꯌꯥꯝ ꯍꯦꯟꯅ ꯈꯥꯃꯦꯟꯒ ꯕꯗꯥꯝꯒ ꯀꯥꯡꯍꯧ ꯃꯣꯏ ꯀꯩ ꯇꯦꯝꯄꯜ ꯑꯃ ꯆꯠꯂꯣꯏ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏ ꯀꯣꯂꯤꯛ ꯃꯊꯛꯇ ꯂꯩꯕꯗꯣ ꯄꯨꯡ 3ꯗ ꯆꯠꯂꯦꯌꯦ ꯑꯌꯨꯛꯇꯤ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯀꯣꯂꯥꯔꯗ ꯂꯩꯕ ꯀꯣꯇꯦꯁꯣꯔ ꯍꯥꯏꯕ꯭ꯔꯥ ꯁꯤꯕꯂꯤꯡ ꯃꯌꯥꯝ ꯌꯥꯎꯕ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯁꯤ ꯃꯊꯛꯇ ꯃꯣꯏ ꯀꯣꯂꯤꯛ ꯁꯤꯅꯤꯌꯔ ꯀꯣꯂꯤꯛ ꯑꯃ ꯂꯩꯌꯦꯕ ꯃꯣꯏ ꯅꯍꯥꯟ ꯆꯤꯛꯀꯟ ꯊꯣꯡꯕ ꯄꯤꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯁꯨ ꯃꯈꯣꯏꯅꯁꯨ ꯑꯃꯨꯛ ꯄꯤꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯖꯤꯟꯁꯨ ꯈꯔ ꯇꯦꯁ ꯇꯧꯍꯟꯒꯦꯅ ꯍꯜꯂꯣ ꯗꯦꯂꯤꯚꯔꯤ ꯂꯥꯛꯑꯦ ꯅꯪ ꯃꯥꯏꯛꯇꯣ ꯇꯥꯔꯝꯃꯅꯤ outside huh OTP here ꯗꯦꯂꯤꯚꯔꯤ ꯂꯥꯛꯄꯩ 901226 so you give me I think ꯈ꯭ꯔꯤꯁꯃꯥꯁꯁꯤ ꯊꯝꯃꯒꯦ ꯀꯃꯥꯏꯅ ꯆꯥꯕ ꯅꯨꯡꯉꯥꯏꯕꯅꯤ ꯊꯝꯃꯣ ꯑꯩ ꯈꯔ ꯈꯥꯏꯍꯧꯕꯅꯦ ꯅꯪ ꯍꯥꯏꯕꯤꯔꯝꯃꯨꯔꯥ ꯁꯨꯃꯥꯏꯅ ꯂꯩꯁꯤꯜꯂꯒꯦ ꯀꯅꯦꯖꯥ ꯂꯧꯅꯗꯣꯏꯔꯥ ꯑꯩ ꯀꯂꯦꯖꯥ ꯆꯥꯅꯤꯡꯗꯦ ꯄꯨꯟꯕꯅꯦ ꯆꯥꯕ ꯑꯩ ꯍꯩꯅꯗꯦ ꯃꯦꯠꯄ ꯆꯥꯕ ꯃꯦꯠꯂ ꯆꯥꯔ ꯍꯥꯎꯋꯦ ꯑꯂꯨ ꯌꯥꯎꯋꯦ ꯆꯤꯛꯀꯟꯁꯤꯗꯤ ꯍꯥꯎꯔꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯈꯤꯇꯪ ꯁꯣꯗꯥ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯝ ꯎꯁꯣꯏꯗꯤ ꯈꯤꯇꯪ ꯀꯜꯂꯦꯕ ꯁꯣꯏꯕꯗꯗꯤ ꯄꯦꯠꯂꯒ ꯍꯣꯏ ꯃꯣꯏꯁꯦ ꯀꯨꯏꯅ ꯁꯤꯠꯇ꯭ꯔꯀꯥꯟꯗ ꯊꯝꯕꯗꯣ ꯑꯗꯨꯝ ꯃꯀꯨꯗꯣ ꯀꯣꯛꯇꯣꯛꯑꯀꯥꯟꯗ ꯑꯃ ꯌꯣꯜꯂꯦꯕ ꯑꯗꯣ ꯑꯩꯗꯣ ꯑꯄꯨꯟꯕꯗꯣ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯑꯗꯨ ꯑꯗꯨꯝ ꯂꯧꯔꯦ ꯀꯥꯡꯍꯧꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯄꯥꯝꯃꯦ ꯎꯇꯤꯁꯦ ꯃꯊꯛꯀꯤ ꯃꯌꯥꯡꯗ ꯄꯤꯅꯤ ꯄꯥꯈꯠꯇꯅ ꯁꯣꯗꯥ
소다에 하거든. खरा हंदबगे ꯃꯣꯏ ꯍꯦꯟꯗꯕ꯭ꯔꯥ मोय चारा मोयना नोंता बेकिंग सोडा हापा इंगांना चिकन देजो मोरो खरा हंदा हालिंग उमरो हम थापदो अनि मलक थोइबो ꯅꯠꯇ꯭ꯔꯗꯤ ꯐꯥꯔꯁ ꯇꯥꯏꯝ ꯇꯦꯁ ꯇꯧꯕꯗ ꯃꯣꯏꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯃꯣꯛ ꯌꯥꯝ ꯁꯥꯏ ꯍꯥꯏꯗꯅ 먹어보지. 가사하니 뭐지? 스마켓지 ꯃꯥ ꯄꯀꯧꯔꯥꯗꯨꯗꯤ ꯍꯩꯕ꯭ꯔꯥ ꯄꯀꯧꯔꯥꯗꯣ ꯄꯀꯧꯔꯥꯗꯣ ꯍꯩꯕ꯭ꯔꯥ 망악냐 ꯑꯗꯨ ꯀꯩꯅ ꯁꯦꯝꯗꯣꯏꯅꯣ 베이션 베이션과 되게 치 바담 하고 누나 우비 머리도 ꯑꯗꯨꯒꯤ ꯍꯧꯅꯕ ꯈꯥꯡꯗꯣ ꯇꯣꯉꯥꯟ ꯂꯩꯔꯦꯅꯦ. 그거보다 좀 뭐야 ꯃꯥꯏ ꯁꯦꯞꯇꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯌꯥꯏꯗ ꯀꯨꯠꯁꯜꯂꯒ ꯃꯇꯝꯗ ꯑꯗꯨꯒ ꯃꯣꯏꯒꯤꯗꯤ ꯑꯃ ꯑꯄꯥꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯊꯥꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯑꯗꯨꯗ ꯇꯧꯕ ꯈꯥꯡ ꯑꯃ ꯂꯦꯠ ꯑꯣꯏꯔꯀꯥꯟꯗ ꯇꯧꯕ 피하와도 슈가에 간다 합법도 ꯍꯧꯖꯤꯛꯀꯤ ꯄꯀꯧꯔꯥꯗꯣ ꯍꯥꯏꯁꯦ ꯑꯩ ꯆꯥꯕ ꯌꯥꯝ ꯀꯨꯏꯔꯦ ꯂꯣꯏꯔꯤꯁꯤꯕ 먹방은 어떠거든 원래 수스마가 수스마 거꾸로 먹방 통이네 미는 밤이 왜 많이 ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯍꯣꯁꯇꯦꯜꯗ ꯂꯩꯕꯗꯣ ꯑꯗꯨꯗ ꯅꯪꯅꯕ ꯆꯥꯕꯗꯣ ꯑꯗꯨꯗꯩ ꯂꯩꯅꯦꯕ ꯑꯩꯅ ꯌꯥꯝ ꯇꯞꯄ 이거 두렵네 막 그no 옛날 막 옛날에 정말 수익 나는 두해래 근데 ꯃꯥ ꯆꯥ ꯂꯣꯏꯁꯟꯅ ꯊꯧꯂꯥꯡꯉꯅꯤ ꯇꯞꯄꯦ ꯈꯣꯠꯂꯦ ꯃꯥꯏ ꯏꯁꯄꯤꯠ ꯊꯨꯖꯔꯒ ꯑꯝꯇ 저희는 ꯆꯥꯕ 용도 거의 마가 아이가 ꯇꯞꯄ ꯑꯩꯈꯣꯏꯒꯤ ꯄꯥꯅꯤ ꯌꯣꯟꯕꯗ ꯊꯥꯅꯤꯡ ꯊꯛꯄ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯀꯥꯟꯗ ꯂꯣꯏꯔꯦ ꯑꯩꯗꯤ ꯏꯪꯉꯦ ꯑꯗꯨ ꯉꯥꯏ 많이 가입하다 ꯌꯨꯝꯗ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯕꯥꯅ ꯅꯪꯒꯤ ꯇꯥꯏꯞꯇ ꯄꯥꯄ ꯆꯥꯔ ꯊꯣꯛꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯆꯥ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯩ ꯀꯨꯏꯅ ꯆꯠꯊꯔꯛꯄꯗ ꯑꯩ ꯍꯥꯎꯔꯛꯇꯕ ꯑꯃ ꯌꯥꯎꯔꯛꯑꯦꯕ ꯑꯩꯗꯤ 그래 막 챌린지 같은 거 해야지 너는 ꯑꯩ 까래 ꯀꯥꯏꯗꯅ ꯌꯥꯔꯦ ꯇꯧꯕ ꯌꯥꯔꯣꯏꯗ ꯀꯔꯤ ꯒꯦꯝ ꯑꯃ ꯂꯩꯗꯣꯏꯅꯦꯕ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯥꯔꯒ ꯑꯃꯨꯛ ꯆꯦꯟꯕꯤꯗꯨꯔꯥ ꯑꯗꯨ ꯇꯧꯁꯦ ꯅꯣꯡꯃ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯗ ꯊꯝꯃꯦꯅ ꯑꯗꯨ ꯆꯥꯔꯒ ꯆꯦꯟꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯔꯣꯛ ꯄꯦꯄꯔ ꯁꯤꯖꯔ ꯇꯧꯕꯗꯣ ꯆꯥꯐꯝꯗꯤ ꯈꯪꯉꯣꯏ ꯅꯉꯣꯟꯗ ꯑꯗꯨ ꯇꯧꯔꯝꯅꯤ ꯊꯥꯅꯤꯡꯗꯦꯅ ꯉꯝꯖꯟꯗꯕ ꯉꯥꯛꯇꯅꯤ ꯒꯦꯝ ꯌꯥꯝ ꯁꯥꯟꯅ ꯌꯥꯏꯗ ꯁꯥꯟꯅꯕꯩꯗꯤ ꯌꯥꯝ ꯂꯩꯕꯅꯦ ꯒꯦꯝ ꯑꯗꯣ ꯑꯣꯛꯀꯤ ꯃꯨꯛꯕꯥꯡꯗꯗꯤ ꯉꯝꯃꯣꯏ ꯑꯣꯛ ꯂꯦꯛꯊꯣꯛꯄ꯭ꯔꯥ ꯃꯣꯏ ꯄꯤꯁ ꯃꯇꯨꯝ ꯑꯆꯧꯕꯒ ꯍꯥꯞꯄꯗꯣ ꯀꯦꯖꯤ ꯃꯈꯥꯏ ꯑꯗꯨ ꯀꯦꯖꯤ ꯀꯃꯥꯏꯅ ꯃꯆꯥ ꯊꯣꯡꯉꯦ? ꯀꯃꯥꯏꯅ ꯆꯥꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯣ ꯆꯥꯛꯀ ꯆꯥꯗꯕꯤ ꯑꯗꯨꯝ ꯊꯣꯡꯕꯗ ꯑꯩ ꯆꯥꯕꯗꯣ ꯊꯣꯡꯕꯕꯨꯗꯤ ꯆꯤꯁꯛꯄꯨꯔ ꯀꯥꯝꯃ ꯊꯣꯡꯉꯦ ꯌꯥꯉ ꯄꯦꯠꯄꯨꯗꯤ ꯄꯦꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯀꯨꯗꯣ ꯃꯀꯨ ꯌꯥꯎ ꯌꯣꯠꯄ ꯉꯝꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯨꯗ ꯆꯞ ꯌꯣꯠꯂꯦꯕ ꯃꯣꯏꯗꯤ ꯍꯩ ꯑꯗꯨꯅ ꯍꯩ ꯑꯩꯗꯤ ꯑꯣꯛꯁꯦ ꯄꯤꯁ ꯄꯤꯛꯏꯈꯩ ꯅꯨꯡꯉꯥꯏ ꯍꯥꯎꯕꯩ ꯅꯤꯡꯖꯩ ꯍꯩꯅꯩ
ꯀꯔꯤꯅꯣ ꯃꯦꯂꯥꯗꯒ ꯑꯩꯈꯣꯏ ꯆꯥꯕꯗꯣ ꯎꯝ ꯃꯦꯂꯥꯁꯦ ꯊꯥꯕꯜ ꯆꯣꯡꯕꯒꯤꯗꯔ ꯄꯤꯁ ꯈꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯥꯏꯗꯤ ꯀꯥꯏꯗꯅꯣ ꯀꯧꯔꯅꯤ ꯌꯥꯔꯦ ꯑꯩ ꯎꯇꯤ 와봐 ꯌꯥꯔꯦ 칸티나가 칸티나가. ꯑꯗꯨꯒꯤꯗꯨꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯀꯩꯅꯣꯒꯤꯗ ꯆꯠꯂꯨꯕꯗꯣ ꯁꯥꯂꯣꯝ ꯐꯥꯝꯒ ꯂꯩꯕ ꯑꯥ ꯑꯗꯨꯗꯁꯨ ꯄꯤꯁꯁꯤ ꯌꯥꯝ ꯆꯥꯎꯅ ꯑꯃ ꯄꯤꯔꯛꯈꯤꯕ ꯃꯍꯥꯎ ꯈꯔ ꯋꯥꯠꯂꯦꯕ ꯃꯅꯨꯡꯗ ꯆꯪꯗꯕꯗꯣ ꯑꯥ. ꯃꯍꯥꯎꯗꯣ. ꯈꯪꯗꯦꯀꯣ ꯊꯣꯡꯕ ꯍꯩꯕ ꯃꯤꯅꯕꯨꯗꯤ ꯍꯥꯎꯔꯝꯕꯁꯦ ꯄꯤꯁ ꯆꯥꯎ ꯆꯥꯎꯅ ꯊꯣꯡꯕꯗꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕꯗꯨꯗꯤ ꯍꯥꯎꯇꯕ ꯆꯝꯕ ꯌꯦꯟꯗ ꯈꯣꯠꯄ ꯃꯐꯣꯟ 근데 기억선 우리 캐치가 기억선 뒤에 그냥 그냥 꺾여. 그냥 그냥 먼저를 일단 ที่เนี่ย 이게 halal nakalak kasi. 그럼 kailangan mo na food poisoning to ra Tabaga. Ano naman food poisoning su oi ba oi ma han ka son nei ba na ba gi 그냥 하고 있는 거 보면 อืม อัชไหล ไปกวนเพลงนะแบบมีมาเกาคิมเนี่ยแบบไม่สิยำนุ่งไงแบบปุงมากี่ปุงอันนี้เกาไปยัยแบบลากใครไปจ้าเลยเนี่ยเดี๋ยวพี่วอชรูมันจะเซ็งอะไร ประวิงติ๊กOTPเดี๋ยวไหนแก มันจ้าเลยกันค่ะวอชรูมันเซ็งอะไร nampiak di 5018 พี่เทมตามาบุดีน้ำไผ่อันเดียน้ำเต้าหัวมาเลยแบบ ที่แก ใกล้คนแล้ว 1 hour นะ เจจีจะต้องทับใช่ไหม Mungkin enggak. ตรงนี้ทับใช่หรอ ยังไงไปไทยไว้ คนเลย Iban sih. Tapi sudah Ah. flower. ให้เพื่อนไปให้หมด ไอ้หรอกตัวไปแอมซาไปเนี่ยอุตี้แอมใส่ Kasi yung อุ bili. ตี้กินมังกันเนี่ยนะทันละมันนี่ไปค่อยจะ Puti sa iskap pa din. Sawa. โอเคป่ะ ရတယ်အဲ့ဒီကိုစတော့နံလေးကန်မပြီးတော့ဆင်ငါရတဲ့နော် washroom မှာဆင်ငါလာ ขอ ใจ โทษ เดือ นะ ดทำมันแต่มันนะครับวางไปแบบเรากันแต่แบบจะได้แต่มัน ไม่ไหวเลยเดิมตาเลยเดิม น้องวันเลยตี ตาเลยเดิม ใกล้ด่ะ ไอ้กาดนั่งดี ไอ้เดี๋ยวมันต้องอุปกรณ์ทำเนี่ย ๆอะไร ไปใช้เอาตัวแบบ เอาไอ้ลูกทุกยาร์มันนั่งต่อทับมือระวันเด็ดตุ๊กตา ก็มาทำแบบ Pun agak terlalu. ไลท์เด็ดครับ cả đồng mấy câu cái tàu là không bao nhiêu tàu thua vậy này cần nó tới con tàu tập đã ngày ngày mang xịt lấy tay thuốc đấy nó thấy hết rồi anh từ một lần nó thì gì là nó bữa phải làm hộp tiền này ก็คือ cho chị á không có đi đâu rồi Ay di, hindi ako yung matanda. Hindi ka pa iba. Diyan mo ano. ไอ้ยูใช้ถุยให้ดูนี่พุ่งไปมาหกตัวเมียเดียวอ่ะที่ป้านเขาแล้วพุ่งเอามาหกตัวเมีย anh đi chân chị nhớ tôm Yung ba di ba na? also hujikan patri hujikan tôm nhá được vậy stress lấy bé không chả อืม Nanggaling na ba
ꯐꯦꯃꯤꯂꯤ ꯄꯨꯂꯞꯇ ꯁꯨꯝ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯦꯕ ꯁꯤꯗ ꯃꯌꯥꯝ ꯂꯩꯃꯤꯟꯅꯩꯁꯦ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩ ꯆꯥꯂꯩꯁꯦ ꯑꯗꯨꯝ ꯍꯣꯝꯂꯤ ꯑꯣꯏꯔꯛꯑꯦꯕ ꯂꯩꯖꯅ ꯑꯃꯨꯛ ꯅꯣꯏ ꯈꯪꯅꯕꯁꯨ ꯈꯛꯇꯪ ꯂꯩꯔꯕꯅꯤ ꯐꯔꯕꯅꯤꯗ ꯂꯩꯔꯦ ꯑꯩꯁꯨ ꯎꯅꯄꯣꯠꯇꯦꯗ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯃꯣꯏ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯈꯤꯇꯪ ꯂꯩꯗꯅ ꯍꯣꯏ ꯑꯗꯨꯒ ꯀꯩꯅꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯋꯥꯛ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏ ꯑꯃ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯒꯀꯣ ꯑꯩ ꯋꯥꯛꯁꯦ ꯑꯗꯨꯝ 10,000 ꯁ꯭ꯇꯦꯞꯁꯦ ꯁꯨꯅꯕ ꯑꯗꯨꯝ ꯆꯠꯂꯦꯕ 1 hour ꯍꯦꯟꯅ ꯔꯥꯎꯟ ꯆꯠꯃ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯩꯝꯇꯁꯨ ꯀꯩꯅꯣ ꯀꯤꯗ꯭ꯔꯦꯕ ꯃꯤꯁꯨ ꯑꯗꯨꯝ ꯆꯠꯅꯔꯦ ꯑꯗꯒꯤ ꯁꯦꯞꯁꯨ ꯑꯣꯏꯔꯦ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯀꯩꯝ ꯁꯦꯡꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯁꯦꯡꯍꯜꯂꯦ ꯕꯥꯠꯔꯨꯝꯗ ꯁꯤꯖꯤꯟꯅꯗꯦꯕ ꯉꯥꯃꯨꯛ ꯁꯦꯡꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯦ ꯍꯞꯇꯥ ꯑꯃ ꯐꯥꯔꯕ ꯉꯥꯃꯨꯛ ꯁꯦꯡꯕꯗ ꯍꯞꯇꯥꯗꯤ ꯍꯦꯜꯂꯦꯗ ꯃꯥ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯋꯥꯁꯔꯨꯝꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕ ꯁꯤ ꯒꯦꯁꯁꯤꯅ ꯋꯥꯏ ꯇꯩꯅꯕ ꯊꯝꯅꯕ ꯑꯣꯏꯅ ꯊꯝꯃꯦ ꯑꯩꯈꯣꯏ ꯃꯥꯁꯇꯔ ꯕꯦꯗꯔꯨꯝꯒꯤꯗꯣ ꯑꯗꯨ ꯈꯛꯇꯪ ꯁꯤꯖꯤꯟꯅꯩ ꯁꯦꯡꯕꯁꯨ ꯋꯥꯏꯗꯅ ꯃꯌꯥꯝ ꯇꯧꯅꯩꯁꯦ 2 BH ꯍꯥꯏꯗꯤ 2 bedroom 2 washroom ꯄꯤꯔꯛꯏꯗꯅ ꯃꯣꯏꯅ 3 ꯄꯤꯁꯜꯂꯛꯑꯦ ꯃꯦꯟꯇꯦꯟ ꯇꯧꯕꯗꯣ ꯋꯥꯔꯦ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯑꯩꯅ ꯃꯤ ꯌꯥꯝꯅ ꯂꯩꯒꯗꯕꯅꯤꯗ ꯐꯦꯃꯤꯂꯤ ꯀꯖꯤꯟ ꯀꯩꯀꯥ ꯑꯩꯈꯣꯏ ꯀꯖꯤꯟ ꯍꯣꯏ ꯋꯥꯏꯐꯤꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯃꯆꯥ ꯑꯆꯧꯕ 2 ꯂꯩꯔꯦ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯗꯨꯒ ꯀꯥꯗꯣ ꯑꯃꯃꯝ ꯃꯆꯥꯗꯨꯒꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯥ ꯑꯃ 3 BHK ꯆꯞ ꯆꯥꯏꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯈꯛꯅ ꯑꯗꯨ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯗꯤ ꯆꯞ ꯆꯥꯅꯤ ꯑꯃꯁꯤꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯣꯟꯊꯣꯛꯑꯁꯨ ꯌꯥꯔꯦ ꯐꯥꯗꯔ ꯂꯩꯕꯗꯣ ꯃꯊꯛꯇ ꯑꯣꯟꯂꯤ ꯇꯤꯚꯤ ꯌꯦꯡ ꯂꯩꯌꯦꯕ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯀꯩꯝ ꯀꯧꯔꯝꯗ꯭ꯔꯦ ꯃꯣꯏ ꯃꯄꯥꯗꯣ ꯋꯥꯔꯝꯅꯤ ꯃꯥꯁꯨ ꯍꯥꯏꯗꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯦ ꯃꯈꯥꯗꯁꯨ ꯊꯣꯛꯇꯦ ꯅꯣꯡꯇ ꯃꯃꯥꯁꯨ ꯀꯣꯚꯤꯗꯇ ꯂꯩꯈꯤꯗꯦ ꯍꯥꯏꯕ ꯃꯄꯥꯗꯨꯁꯨ ꯚꯤꯖꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯅꯥꯀꯟ ꯃꯤꯠ ꯑꯃ ꯇꯥꯡꯉꯦ ꯃꯣꯏ ꯃꯊꯛ ꯃꯊꯛꯀꯤ ꯃꯥꯏ ꯀꯣꯂꯤꯛꯀꯤ ꯋꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯩꯅꯤ ꯃꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯨꯝꯗꯁꯨ ꯃꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯃꯤ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯄꯥ ꯀꯣꯟꯁꯤꯟꯅꯕ ꯃꯤꯗꯣ ꯃꯉꯣꯟꯗ ꯗꯥꯏꯠ ꯇꯧꯋꯦꯕ ꯃꯥ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯄꯨꯔꯦꯗꯅ ꯑꯗꯩ ꯃꯃꯤꯠ ꯎꯗꯦ ꯍꯥꯏꯔꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄꯁꯨ ꯑꯗꯨꯅꯦ ꯆꯠꯄꯨꯗꯤ ꯆꯠꯂꯤ ꯋꯥꯛꯀꯤꯡ ꯃꯃꯤꯠ ꯌꯥꯝ ꯎꯗꯕ ꯋꯥꯛꯀꯤꯡ ꯆꯠꯄ ꯅꯣꯡꯇ ꯎꯗꯦ ꯅꯣꯡꯃ ꯆꯠꯂꯨꯗꯦ ꯑꯩꯗꯤ ꯊꯦꯡꯅꯗꯕ ꯃꯥꯏ ꯅꯨꯄꯤꯁꯨ ꯊꯕꯛ ꯇꯧꯋꯦꯕ ꯑꯕꯤꯁꯦꯛꯀꯤ ꯅꯨꯄꯤ ꯃꯥꯁꯨ ꯀꯩ ꯍꯥꯏꯅꯤ ꯋꯥꯛ ꯍꯣꯝ ꯈꯔ ꯇꯧꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯆꯠꯄ ꯁꯪꯗ꯭ꯔꯦꯗꯅ ꯃꯄꯥꯒꯤꯗꯨꯒꯤ ꯇꯥꯏꯃꯤꯡ ꯆꯥꯅ ꯊꯣꯡꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯀꯩꯅꯣꯒꯤ ꯃꯣꯏ ꯀꯨꯛ ꯑꯃ ꯊꯝꯃꯦ ꯀꯨꯛꯁꯦ ꯑꯗꯨꯝ ꯍꯦꯜꯄꯔꯁꯨ ꯑꯣꯏꯕ ꯃꯄꯥꯒꯤꯁꯨ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯗꯤ ꯃꯩ ꯃꯇꯝ ꯆꯥꯅ ꯊꯣꯡꯕꯩ ꯋꯥꯅꯤꯗ ꯅꯨꯄꯤꯗꯣ ꯆꯥꯛ ꯁꯨꯡꯊꯣꯡ ꯊꯣꯡꯗ꯭ꯔꯦ ꯃꯥ ꯅꯨꯄꯤꯗꯣ ꯊꯣꯡꯗꯦ ꯑꯣꯡꯂꯤ ꯁꯟꯗꯦ ꯈꯛꯇꯪ ꯃꯥꯅ ꯆꯤꯛꯀꯟꯒꯨꯝꯕ ꯊꯣꯡꯕ ꯑꯩꯈꯣꯏ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯁꯥꯏ ꯃꯤꯅꯤꯗ ꯅꯦꯄꯥꯂꯤꯅꯦꯗꯥꯏꯅꯦ ꯅꯦꯄꯥꯂꯤ ꯂꯥꯛꯏꯁꯤꯅꯦ ꯀꯩꯅꯣ ꯁꯤ ꯅꯠꯇꯦ ꯁꯤꯅꯤ ꯍꯥꯏꯅ ꯅꯍꯥꯟ ꯍꯪꯗꯥꯏꯅꯦ ꯁꯤ ꯁꯤ ꯂꯝꯒꯤ ꯍꯥꯏꯒꯨꯝ ꯇꯧꯋꯦ ꯍꯣꯏ ꯁꯔꯁꯦ ꯆꯥ ꯑꯩ ꯈꯜꯂꯤꯁꯦ ꯃꯣꯏ ꯆꯥꯕꯗꯣ ꯃꯥꯟꯅꯕ꯭ꯔꯥ ꯁꯤꯅꯦ ꯑꯗꯨ ꯑꯗꯨꯝ ꯊꯣꯡꯍꯜꯂꯦ ꯃꯥꯟꯅꯗꯦ ꯃꯥꯟꯅꯗꯦ ꯑꯆꯝꯕ ꯍꯋꯥꯏꯒꯨꯝꯕ ꯀꯩꯀꯥ ꯑꯦꯗꯖꯁ ꯇꯧꯔꯤꯅꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯆꯠꯅꯔꯣꯏ ꯅꯦꯄꯥꯂꯤ ꯅꯦꯛꯄꯗꯤ ꯁꯔꯚꯥꯏꯚꯄꯨꯗꯤ ꯇꯧꯅꯤꯕ ꯗꯥꯜ ꯔꯣꯇꯤ ꯑꯗꯨ ꯆꯥꯔ ꯂꯩꯇꯕ ꯁꯕꯖꯤ ꯅꯣꯏ ꯀꯩꯅꯣꯒꯤꯗꯤ ꯇꯥꯛꯑꯦꯗꯥꯏꯅꯦ ꯃꯩꯇꯩ ꯈꯨꯊꯣꯡ ꯀꯨꯏꯔꯛꯑꯕꯅꯤꯅ ꯑꯗꯨꯗꯤ ꯇꯥꯛꯑꯦꯌꯦ ꯃꯤ ꯀꯩꯅꯣ ꯅꯦꯄꯥꯂꯤ ꯑꯣꯏꯗꯣꯏꯔꯣ ꯃꯣꯏꯁꯨ ꯑꯔꯥꯏꯗꯅ ꯑꯩꯈꯣꯏꯒꯤꯗꯨꯁꯨ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯅꯦꯄꯥꯂꯤ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯗꯤ ꯂꯣꯏ ꯈꯪꯉꯤꯗꯅ ꯃꯣꯏ ꯃꯅꯤꯄꯨꯔ ꯅꯦꯄꯥꯂꯤꯕꯨꯗꯤ ꯈꯪꯉꯦ ꯁꯥꯏ ꯅꯦꯄꯥꯂꯤꯗꯤ ꯈꯪꯉꯣꯏꯕ ꯂꯥꯛꯏꯁꯤꯅ ꯆꯥꯕꯗꯣ ꯍꯥꯎꯇ꯭ꯔꯒꯗꯤ ꯇꯜꯂꯦꯗꯅ
ꯄꯨꯡ ꯀꯌꯥꯗꯅꯣ ꯂꯥꯛꯄꯅꯣ ꯃꯥꯏꯁꯦ ꯌꯥꯝ ꯂꯩꯔꯤꯗ ꯃꯌꯥꯝ ꯍꯣꯏ ꯚꯤꯗꯤꯑꯣꯁꯦ ꯆꯥꯕꯩꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯄꯤꯗꯣ ꯉꯥꯏ ꯂꯩꯔꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃꯨꯛ ꯆꯥꯔꯒꯦ ꯅꯨꯡꯗꯥꯡ ꯀꯩꯅꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯊꯣꯛꯎꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ ꯇꯣꯝꯕꯤꯅꯤ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗ ꯃꯐꯝ ꯁꯤꯠ ꯅꯥꯟꯈꯤꯕꯗꯣ ꯃꯐꯝ ꯐꯣꯀꯁ ꯇꯧꯈꯤꯕꯗꯣ ꯆꯥꯃꯤꯟꯅꯔꯁꯤ ꯁꯤꯅ ꯃꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯦ ꯀꯩꯅꯣꯅꯤ ꯁꯤꯁꯦ ꯀꯩꯕ ꯑꯣꯔꯗꯔ ꯇꯧꯕꯅꯤ ꯀꯩꯕ ꯀꯣꯀꯣꯅꯠꯀꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯒ ꯑꯩꯈꯣꯏ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯍꯥꯏꯔꯣꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ Bye-bye. ꯐꯖꯕꯩ